Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Manipur CNG amasung electric vehicle charging station yauna infrastructure project sing paikapagi matangda IOCL na Rajapal ga unakre BJP lusingba nongthomam biren hairi Rajasigi hogji oriba pibam asi yenglagadi atuba matamda miyamna pamba sarkar ama lakani haibigi thajaba lei Manipur da hogji COVID-19 gi active case sama taranipan leiri miyoi sama taranithoi naba phakre Measles amasung rubella vaccination gi akhanaba catch-up campaign ngasi Imphal East amasung Imphal West jilada hogdokre amasung Meghalaya gi Mukhyamantri Conrad K Sangmana awang nongpok lamdam gi naha singna makhoi gi heithoi singthoibada hena thajaba entrepreneurship ta pungning thogotpa amasung makhoi gi pandam khangnanaba honagadabani Indian Oil Corporation Limited IOCL Imphal Divisional Office ki mute kangbu amanangasi Rajapal Ajay Kumar Balaga Raj Bhavan da unakre Divisional Retail Sales ki makok Raj Kumar Mohan Singna Luchingba mute kangbu aduna Rajapal da IOCL na Rajas da paikaliba compressed natural gas CNG amasung electric vehicle charging stations yauna tongan ba infrastructure project singi matang da pautam ki Raj Bhavan Thatorpa Pauman Hai, Lebak Asigi Mapam Kudimakta, Natural Gas Mapung Pana Panganabagi Pandam da Paikatliba, Kendra Sarkagi Taurang, Natural Gas Grid Ki Matangda, Unaba Aduda Kanaki Hari. Raijasida LPG Amasung Atay Petroleum Gi Potoksing Miam da Chang Naina Amasung Matiksana Panganaba Honabada, IOCL and Loriba Taudang Singi Matangda Su Paudam Ki. Makogi World Sing Tarba Matunda, Rajapal na Miangi Kudong Chana Bagidamak, Hariba Project Sing Asi Matam Chana, Loisinaba Wapam Tamki. Amaramda Rajapal Ajay Kumar Balana Sambu Raiping Longi Mihutsinga Unadana Makoigi Kulsingda Tenariba Tongan ba Samasya Singi Matangda Wapung Kya Tamki Madugi Manungda Lambitong Ana Layeng Mahimasing Amasung Tongan ba Hiram Singda Tenariba Kudong Sadaba Sing Yauri Infrastructure Fagahan Bagalunana Mapam Adugi Chakot Taurangda Sarkarna Haktenana Kut Tingjinuna Atuba Matamda Yengsin Bagi Tangai Padaba Adu Mihut Kangbu Aduna Rajapal da Tamki Rajapal Su Makoigi Yai Fanabagi Damak Taurang Kya Lakolagani Haibagi Thajaba Tamki BJP Luchingba amasung hanagi Mukhyamantri Nongthomam Biren Singna ngasi Pradhan Mantri Narendra Modi na iba lairik Emergency Diaries Phongkre Imphal gi Kaisampat ni Tepa Chuthekta leba Thambal Sanglen da pangthokpa lairik phongbagi thorom aduda Siri Biren hai emergency gi matamda Raijasi gi mioi tara phajinduna jail da thamjingki asigumba emergency asi amuk hana laktanaba miam punna honaminaba tangai phade Mangnai Hana Tauramba Asoiba Sing Chumthoktriba Makai Tungda Kudong Chadaba Kaya Mayok Narapayai Asoiba Aranba Sing Chumthoklaba Matamdada Tungi Miro Singda Achumba Haibadu Pangan Bangang Gadoribani Maramaduna Aranba Kudimak Chumthokpa Haibasi Yamnamak Tangai Pade Hanagi Mukhyamantri Nongthom Biren Singna Hairi Haujimaki Oina Pradhan Mantri Narendra Modi Manipur Lakani Haibagi Chapchaba Pau Dol Asina Phangdri Pradhan Mantri na iba lairik Emergency Diaries Phongbagi Thoromda Paumi Singna Hangba Wang Singi Paukomda Siri Biren Hai Dol Asina Atuma Matamda Miyamna Pamba Sarkar Ama Thamdaba Honari Mang Hai Rajasigi Hogji Oriba Pibam Asi Yenglagadi Atuba Matamda Miyamna Pamba Sarkar Ama Lakani Haibagi Thajaba Lai Siri Biren Hai Haukiba Tha Taret Nipan Asida Raja Sida Kanglup Masegi Marakta Ungkadabagi Pibam Udre Griha Mantri Amit Shah nasu Raja Sida Santi Hanjilaklaba Ayuk Numidang Kaidana Honari Masigi Matakta BJP ga Chungchinaba NDA gi MLA Sing Toina Paminaduna Sarkar Semnaba Honari Raja Sida Hogji Oriba Pibam Asigi Waroisin Ama Puraknaba Mahaki Dolna Kendra Sarkar Amasung Mari Lainaba Miyoi Singa Wai Sanari Mahang Hai Popular Ministry Government ama halaknaba haibasi ekhoi bhasba lairiba NDA alliance yauna ekhoi amamani adu lairiba situation na yadadana PR leader so ekhoi athuba matamda government sambina bai koi hairi tangnari central gi level da mara national party ne ekhoi ada ekhoi ne da taurena baya yadabani na ground situation yegai thuna sambira kani gi thajabali we are approaching to the central government and the concerned persons to bring an amicable solution and to bring peace in the state of Manipur. BJP Manipur Pradesh ki President A. Sardar Devi Nahari, Miyangi Apambagi Matungina, rises the Miyangi of Sarkar Ama Lehna Badol, Asigi President Ama Oina, Angam Batakta Honari. Imphal the Labor Dab Thambal Sanglen the Pangtoba Paugi Mipam Amada, Sirimati Sardan Hai, rises the Santi Amasung Tangdu Letaba Purana Honariba, Sarkagi Taurangsing Asida Ras Nitidol Kudimana, Sogopam Toi.
Mangnai, Hauziki Luraba Tampam, Asida, Mikali Wa Kanabahibasi, Tanja Zade, Masigi Mahuta, Raijasta Santi Puraknaba Honabana, Hena Puning Changpam Toi, Sangbidan, Hatya Dibas Pangtobi Matanga, Sirimati Sardan Hai, Emergency Matamda, Lebak Asigi journalist and Yankai Hena Pazanki, Madugi Manunda, Manipurgi journalist Amasu Yauki. Mangnai English Machamapan Humudra Mangada emergency Lautopa Matamda BJP Poktree Maramaduna emergency ga BJP ga Kariguma Hiram Amatada Mari Laina De. aina Bharatiya Janata Party ki president ama oina thamjaningbadi Bharatiya Janata Party na popular government ama purakna ba koi hotnari praja singgi ihulda Bharatiya Janata Party thabak tawgani haujik election gi khanna bagi matam natte santi gi wari sanana gi damakta ekoi process tawriba progress la ibas deisida mai onjin birakanda Manipur gi representative amamam oina Manipur da laiba political party singna support tawrakanda Manipur praja gi pulse si yenga kanda ekoi thabak Unity amidst diversity, reimagining Manipur's collective future Hibahiram that no Magyoba Nahasing Mipama Mangasi, Manipur University court holder Pangtokre, Tauramaduda MLA Sek Nurul Hassan, Manipur University Vice Chancellor and Lokendra Saruyaki. Paugi Maratana, break ama. Basketsi Anhalina, put it pure Labinadina, Pachapachana being Sunati. Hina Jackson Gadavadi, Achata Clavasinida. Gari Kambam, Baking the Zoom of Pamzau the Badini. A ship, after Paragata, Hafsalasiba. Like who? Yani, I should conjugate. Baking Tauraba Chata Glaba Hibasidi, Yamna Jackson Gadavani, Bekedu the Food Safety and Standards Authority of India, Fasagi logo, the license, network registration number, Yaobra Habadu Yinkadaba. Manufacturing date, best before network expiry date, Masisu Yaobra Yinkadabani, Nutrition Information Panel, network ingredient list, Adumunna Yinglaga, Afaba, Hakchang, Sokluidaba, Machiva Bachinja, Kangadabani. Matamamagi Kunai, Punshi Mahindu Natreda. Haujikta, quite the Jackson Gadabadi, Chava Takpani. Paujen Jeriba, Food Safety Administration, Health Department, Government of Manipur. Tabiriba Pausi, Akas Bani, Imphal Degini. Manipur Hoxi COVID-19 ki active case sa Mataranipan Lady, Ngasi Mioy Nipu Humdoi COVID-19 ki test over the Mioy Tara Humdoi, positive over Tena Kibani. Raijagi Haxel Bibana Topo Chero Manhai, Imphal West Dila the Mioy Contra test over the Mioy Tara, Imphal is the Mioy Ama, Tawal Amasung Bisumpuda, Mioy Amam positive over Tena Ki. Measles amasung rubella MR vaccination gi akhanaba catch-up campaign amangasi Imphal East amasung Imphal West ila da hogdokre. District Health Mission Society Imphal West amasung District Family Welfare Officer Imphal West na punna sinduna MICRD wing da hogdokiba campaign asi mathang thagi mari phawa chathagani. Imphal West zilagi CMO Dr. Ngangbam Dayabati Devi na hai ahanba round gi catch-up campaign asida tha mapan dagi chahi mapan phawgi manung dalaiba angang singbo tika thadokani. Imphal East Zilagi Oinasu campaign asigi ahanba round gi tika thadokpagi thorong ngasi Chief Medical Office Complex da hogdokre. Thoramadu wangang mada District Social Welfare Officer Imphal East Dr. L Bikram Singh hai measles amasung rubella laina asi mapung pa na muthapangam nabagi damag sada marpudra manga tika thadokpagi tangai padabalai. Imphal East Zilagi oina sada sama tika thadoknaba pandam thamle. Koigi national gi oina measles ka rubella ga elimination target asi December gi 2026 ni. Maduga Mari Lainana Akogi State Kisu Measles Rubella Elimination Campaign Asi Ngasi Degi Horaga Haibadi that 28 June Degi Horaga that 4 July for Pangtok Say Ado Imphal East Kisu Haidibanumit Asi Degi Horaga 4 July for Pangtok Sagane. Model Comprehensive Abortion Care Center Hangtopagi Thorama Mangasi Imphal East ki Porom Patalaiba Jenims Hospital da Pangtokre. Maternal Health Division, State Health Society, National Health Mission Manipur na Institute of Social Research Development amasung Jenims Hospital ga punna sinba thorom aduda wangang mada Imphal East ki CMO Dr. L Indira Debinai Model Comprehensive Abortion Care Center asida miron bising laktuna akangai singa tanabiu. Thoramadu wangang mada Health Services ki Director Dr. Sambo Gonmain hai Assam ki hek matungda Model Comprehensive Abortion Care Center hangtopa si awang nongpok Bharaki oina Jenims Hospital da hangliba asina ani subani. Mangnai Raija Sigi Jila Mangada Atuba Matamda Prime Minister's Divine Scheme gi Makada Super Speciality Hospital Linkatnaba Honari Mahakna hai. Safe abortion having yamna mama oiba se mortality rate se nahan thanene having sai so high 88%.
I know in India, I just came across that 97, 88, we are really improving, and even infant mortality rate also, it has really gone down. The 4 IMRC. As say MMRC, with this type of model, we will be able to do it. Thasigi kuntrada naidrida kendri griha mantralogi official singa loinena pangthokadreba mifam asigi mangwenena ngasi hotel Imphal mifam ama pangthokre ngasi pangthokiba paugi mifam aduda kokomigi convener kuraijam athoban hai mifam aduda Manipuri civil society organization sing kokomi amuko amasung folks ki music sharuk yagani griha mantraloga pangthokadreba mifam aduda Manipur atuba matamda santi hanjanarba thorang sing paikat pinaba wafam kya pukhat kane लाखदोरिबा जुनगी तांग कुंथ्रा कोई न्यू दिल्ली दा पांगथोकदोरिबा दुलबा मिनिस्ट्री ऑफ होम अफेयर्स की कोई ऑफिशियल सिंगा फमिनगदोरिबा मिफम असिदा हंदकी खोंचत असिदगी वेनादी कोई अमुको कोकोमी अमदी फोक्स मिफम असि पुन्ना फमिनरगा पुन्ना पांगथोकनबगी वारे बमा लोमिनरे हाइबा वारे बुसी मणिपुरदा ओइरेबा तंदु लेतादबा केना फिल्म सोचिलकबा अदुगा तथरिबा कोई मसिगी इरांग असि लोसिनननबगी चपचाबा तंगदाबा ममीमा तारतबना मरम ओइरकांदा चपनबा वखल Ying Madi, Miyangi, Pambidi, demand sing adu, Mapum Pana, Koi Amatuena, present of Madi Madu Chapchana Tamnabagi, whatever Silora Kanda, paying a Sequoy, Udili Democrat Chachani. Akam patalaba Nelly campus Satarakiba, Numin Mangani Oba Assembly of Drone Techniques, Boot Camp Loisin Kre, Kemasi National Institute of Electronics and Information Technology, Nelly Imphal Amasung Manipur Seva Samiti, Konjing Lekai Anina Punna Sinbani. Manipur Bidhan Sabagi Sadasa Amasung Lok Sabha Sadasa Oiramba BD Behring Lakidabada Anal Land Rule Tangpina Awaba Pongdorokli. Serolamada Lupa Sinhai BD Behring na Hinglingai Matamda Lup Asigi General Headquarter gi President gi Thau Purami Mahangna Lakidabada Anal Jati Yoina Chauna Mangjaba Amani Anal Students Community na Mahangna Lakidabada Awaba Pongdopagaloina Mahaki Imung Manungi Awabada Saruk Yari Hari Akas Bani Imphal gi Pau Tabiri Meghalaya ki Mukhyamantri Conrad K. Sangmana awang nongpok lamdam gi naha singna makhoi gi haitoi singthoi beda hena thajaba entrepreneurship ta pungning thogotpa amasung makhoi gi kari pandamno haibadu chapchana khangnaba honagadabani hairi Nagaland gi Kohima da ngarang hawdokkiba manga suba Regional Youth Convention da wa ngangaduna Sri Sangmana hai awang nongpok lamdam asi lebak asigi oina khwaidigi nobel lamdam amani mang hai reservation gi wakhalon degi thadoktuna malem amasung lebak asigi mianga changdamnaba ngamnaba makhoi masana masabu thajaba thamgadabani Meghalaya Vision 2032 gi matang da wangang na manghai vision asi miyamgi khana kanagadaba lambi yatpa mieng amani haujik sanabagi pau Naorem Victor degi Tamil Nadu gi Chennai da November 5 dagi na 8 fawba pangthokadawriba kunhumdoi suba Asian Athletics Championship da saruk yanabagi damak khangatlaba sanaroi singna Khumalampak Main Stadium da laiba Manipur Master Athletics Association gi office tagi entry form July amadagi tara fawbogi manung da lauraba yagani hairi Manipur Master Athletics Association gi chairhol amana hai form singasi July 13 fawbogi manung da pisilakadabani Ani suba Premier League lisingani kunmanga kuntaruki ngasi sanakiba match da United Chandel FC na Sagolban United pu panjal ahum ani da thoiki Atopa match amada Youth Social Welfare Association amasung udo panjal amamam chanaduna draw chatki Lamlong Thongkhong Artificial Turf Ground da chathariba tara manga suba Ampha Senior Women's Football League lisingani kunmari kunmanga gi ngasi sanakiba league match amada Youth Welfare Club na Manipur United FA vu panjal ani amada thoiki Rajesh Thagachari Victor Thawal Forest Division gi mieng makhada Kaksing Jilla gi Kairak Obagai Cherau Sing amadi Buffalo Breeding Farm gi akoibada u chara thabagi thoram mangasi pangthokre ek per ma ke nam 2.0 gi manung chana pangthokiba thoram aduda District Administration Kaksing District Police Kaksing Club CSO amadi mairoi singna saruk yakhi Aroibada Maroiba Pau Manipura CNG amasung electric vehicle charging stations yauna infrastructure project sing paikhatpagi matangda IOCL na Raijapalga unakre BJP luchingba nongthomam biren hairi Raijasigi hojik oriba phibam asi yenglagadi atuba matamda miyamna pamba sarkar ama lakani haibagi thajaba lei Manipur hojik COVID-19 gi active case samatara nipan lairi mioi samatara ni thoi naba phakre measles amasung rubella vaccination gi akhanaba catch up campaign ama Imphal East amasung Imphal West jila da hogdokre
amasung Meghalaya gi Mukhyamantri Conrad K Sangmana awang nongpok lamdam gi naha singna makhoi gi haithoi singthoi bida hena thajaba entrepreneurship ta punging thogotpa amasung makhoi gi pandam khangnaba honagadabani hari Paulo Jare